ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤꯀꯣ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤꯗ ꯂꯤꯊꯣꯛꯆꯕ ꯍꯧꯖꯈꯤꯕ ꯅꯨꯃꯤꯠꯀꯤ ꯉꯁꯤꯁꯤꯅ 30th episode ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯤꯁꯦ 30 ꯆꯟꯕ ꯅꯨꯃꯤꯠꯅꯦꯕ ꯑꯩꯅ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯁꯦ in our own language ꯊꯥꯕꯁꯤꯗ aduna ngasisidiko ai khitang nahanggoiga manadaba amakak tawjage aina yam special oina khallaga tawjabani ko ngasigi numitki wari se ai ngasidi film amagi wari ligeba aduga specially youngsters ko aigi channel asida yengiba satra satri natragana professional line da leiba khai ko aigi channel asida yengiba khaise sigi wari simadi sungsoi soidana tabiyu aduga film se yamsu phaugi banina ko mamangda thokra film se amuk hanna moise amukasu anauba cast namaga tawbasidasu amukasu yam satina hit chatpa film neba aduga sigi film se kaigino khangde aingonda yamna personally oina aina yamna pamjaba film amakhak neba film sigi title sina Papillon hai ko adoi tarsu asengba moigi own language sadi mase Papillon haina paroidabani mase Papillon haibaneba sengbadi ado spelling dadi P-A-P-I-L-L-O-N haina ibai ko khona Papillon na khanbaneba actually correct pronunciation na Papillon neba wari se ai haujarage aduga wari se munna tabiyu youngsters khaigi yam specially oina youngsters khai ko wari se sumaina hawe 1931 gi matamne yamna thaina gi matamne 1931 da Henry ko banu pama layeba ko Henry se magi basically magi thabak se kaino haiba ganda ma se huran baneba ada special level gi huran baneba ma se magi speciality sina kaino hai kanda safe manung da hapaga thamba pot se ma safe se crack tawraga huran bangam bagi magi capability laiba neba anga main character se sigi Papillon hairiba sin oidoineba Henry simak neba magi atopa maming se Papillon haira khangneba ma se aduna safe tagi ma se atang atang ba diamonds kai huran ba khotpa se magi speciality oiba aduna magi boss sida man hural aba magi diamond kai se mana piba matam se boss na nang soidre ko nang atopa khara nang na thamjande ko khote ko haiba kan se ma se magi character se kamaino oige ha kan mana once decision ama lograba or natraga mana even machin thirabo yamna firm oiba mi am oijayaba aduna du mina pressure piba da break tawdaba nupa ama oyaba ma se aduna ma se thamde haireba aduga ngasai mai mamang sida threaten tawnaba na ko nupa ama soro soro singa puthoreba boss sina magi worker ani khaksida aduga si urabra yam tina phuri se aigi makha da thabak tawraga aingondagi huran ge khantari sigumba punishment che pi kaina utleba ado Papillon se kem break tawde aduga ma se adum hangreba hanlaga ma se magi girlfriend unaba chatleba magi girlfriend sida mana necklace ama piba ada necklace piri kan tanja sida atopa nupa ama ubhaubanina ngasai boss sida tamdhokhreba somdadi ma se nungdang do magi girlfriend siga wari sana dana khotana adum laigreba aduga magi girlfriend duna countryside kumba amda move tawraga lainingi khotningi na haiba ada ngasagi Papillon sina life se madi amna larger than life ta hingningba mi amagi wakhalon chenba aduna mana countryside kumba dadi lainingde moina aduda lairiba matamdo New York City daneba auna mana city da yam nuaina comfortable oiba life ama pamba nupisina simple living pamjaba nupi oiba neba aduga mathang numitki ayuk sida khanghaudana thongse kanna thileeba thongse kanna thinba matamza Papillon sina thongse hangdu uba matamdane ngasagi police khai lae aduga mase haireba nang ngarang nupa ama murder tawi adugi charge ta nang se phare haireba aduga mana murder tawi na monda frame tawiba sina ngarangi magi boss tuna tamchina phugi ba nupa do aduidu oirameba mase khangeba mase frame tawre haibase aduna mai nupi duna ma prison da la aga testify tawge haiba habdi entire nungdang ama mabani laiminnabanina ngasagi nupa duna mi do sunga hat loisineba da nupa sina hairisina ma ngamnaba ma jail lai nanthora aga chelakani nang waganu aduga nang sida involve oiganu nang chat khosineba habdi nupa da so yam nupa thokpa level se ko wangeba ma se aduiduna kanamta chena haloi ma ngamnaba nanthora kesineba magi mentality se hojik Papillon se
ꯄ꯭ꯔꯤꯖꯟꯗ ꯂꯥꯛꯑ ꯃꯇꯨꯡꯗꯀꯣ ꯄ꯭ꯔꯤꯖꯟꯗ ꯃꯥꯅ ꯖꯨꯂꯣꯠ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩꯌꯦꯕ ꯖꯨꯂꯣꯠꯁꯤꯅ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯄ꯭ꯔꯤꯖꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯌꯥꯝ ꯂꯥꯏꯗꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯆꯪꯕꯅꯤ ꯀꯩꯒꯤꯅꯣꯗꯤ ꯒꯥꯔꯗꯀꯨꯝꯕ ꯀꯩꯒꯨꯝꯕꯗ ꯃꯣꯏꯅ ꯕ꯭ꯔꯥꯏꯕ ꯇꯧꯕ ꯌꯥꯕ ꯊꯦꯡꯅ ꯇꯥꯔꯗꯤ ꯃꯣꯏ ꯅꯥꯟꯊꯣꯛꯈꯤꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯏꯗꯨꯅ ꯃꯥꯅ ꯅꯨꯄꯥ ꯑꯃꯗ ꯄꯣꯏꯟ ꯇꯧꯔꯛꯑꯦꯕ ꯑꯁꯤꯗꯒꯤ ꯂꯨꯋꯤ ꯗꯦꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯤꯂꯤꯅꯤꯌꯔꯅꯦꯕ ꯃꯤꯂꯤꯅꯤꯌꯔꯁꯦ ꯃꯥꯁꯦ ꯄꯩꯁꯥ ꯀꯥꯎꯟꯇꯔꯐꯤꯠ ꯇꯧꯕꯗ ꯐꯥꯔꯛꯄꯒꯤ ꯃꯥꯁꯦ ꯖꯦꯜꯗ ꯊꯝꯕꯅꯦꯕ ꯑꯗꯨꯏꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯂꯧ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯄꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯌꯥꯅ ꯇꯥꯔꯗꯤ ꯅꯪ ꯌꯥꯅꯤ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯅ ꯄ꯭ꯔꯤꯖꯟꯗ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯄꯨꯁꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯃꯦꯇꯜ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯁꯥꯏꯖꯀꯤ ꯃꯦꯇꯜꯁꯤꯗ ꯃꯣꯏꯅ ꯄꯩꯁꯥꯁꯦ ꯄꯤꯛꯅ ꯊꯨꯞꯄꯒ ꯍꯥꯞꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯏꯗꯣ ꯃꯣꯏ ꯌꯣꯠꯁꯜꯂꯒ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯗꯦ ꯍꯦꯞ ꯇꯨ ꯄꯥꯁ ꯏꯠ ꯑꯥꯎꯠ ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯣꯏꯅꯦꯕ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯗꯦꯒꯥꯁꯤꯅ ꯌꯥꯅꯤꯡꯗꯦꯕ ꯄꯦꯄꯤꯂꯣꯟꯅ ꯃꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯦ ꯅꯪ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯅꯥꯟꯊꯣꯛꯃꯤꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯁꯦ ꯍꯥꯏꯕꯁꯦ ꯗꯦꯒꯥꯁꯦ ꯌꯥꯔꯝꯗꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯖꯟꯁꯤꯗꯒꯤ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯍꯤꯗ ꯍꯥꯞꯄꯅꯤꯗꯅ ꯑꯗꯨꯒ ꯍꯤꯁꯤꯗ ꯍꯥꯞꯄꯒ ꯃꯈꯣꯏꯁꯦ ꯑꯥꯏꯂꯦꯟ ꯑꯃꯗ ꯄꯨꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯤꯅꯦꯜ ꯀꯣꯂꯣꯅꯤ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤꯁꯤꯗ ꯄꯨꯒꯗꯣꯏꯅꯦꯕ ꯃꯈꯣꯏꯁꯦ ꯖꯦꯜꯗ ꯊꯝꯗꯣꯏꯅꯦ ꯄꯨꯔꯥ ꯁꯦꯀ꯭ꯂꯨꯗꯦꯠ ꯑꯣꯏꯕ ꯑꯥꯏꯂꯦꯟꯁꯤꯗ ꯑꯗꯨꯅ ꯑꯍꯤꯡ ꯇꯨꯝꯃꯤꯀꯥꯟꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯥ ꯃꯁꯥ ꯃꯎ ꯌꯥꯝ ꯐꯕ ꯑꯆꯧꯕ ꯑꯃ ꯆꯪꯉꯛꯑꯒꯅꯦ ꯗꯦꯒꯥꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯕ꯭ꯔꯨꯇꯦꯂꯤ ꯍꯥꯠꯂꯒ ꯃꯥꯏ ꯃꯕꯨꯛꯁꯦ ꯂꯦꯟꯒꯥꯏꯔꯒ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯈꯤꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨ ꯎꯔꯨꯕꯗꯩꯗꯤ ꯀꯤꯔꯦꯕ ꯉꯁꯥꯏꯒꯤ ꯗꯦꯒꯥꯁꯦ ꯑꯗꯨꯅ ꯗꯦꯒꯥꯁꯤꯅ ꯑꯃꯨꯛ ꯄꯦꯄꯤꯌꯣꯟꯁꯤꯗ ꯃꯊꯪ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯐꯔꯦ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯥꯏꯂꯦꯟꯗꯣ ꯌꯧꯕ ꯐꯥꯎꯇꯪ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯒꯤ ꯋꯥꯏꯐꯅ ꯑꯩꯁꯦ ꯁꯣꯏꯗꯃꯛꯀꯤ ꯂꯧꯊꯣꯛꯄ ꯂꯥꯛꯀꯅꯤꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯌꯥꯅꯔꯦꯕ ꯑꯗꯨꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯤꯞꯀꯤ ꯖꯔꯅꯤꯅꯤꯅ ꯅꯣꯡꯃꯗ ꯌꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯍꯤꯡꯁꯦ ꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯆꯧꯕꯗꯣ ꯑꯗꯨꯏꯗꯨꯅ ꯑꯃꯨꯛ ꯗꯦꯒꯥꯗ ꯑꯦꯇꯦꯛ ꯇꯧꯒꯦꯅ ꯂꯥꯛꯑꯦꯕ ꯑꯦꯇꯦꯛ ꯇꯧꯒꯦꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ ꯄꯦꯄꯤꯌꯣꯟꯅ ꯉꯁꯥꯏꯒꯤ ꯀꯟꯕꯤꯔꯦꯕ ꯗꯦꯒꯥꯁꯦ ꯐꯖꯅ ꯃꯥꯅ ꯐꯨꯊꯔꯒ ꯑꯗꯨꯒ ꯐꯨꯔꯒ ꯀꯜꯂꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯗꯦꯒꯥꯁꯦ ꯈꯤꯇꯪ ꯔꯤꯂꯤꯐ ꯑꯣꯏꯕꯗꯣꯀꯣ ꯃꯥꯁꯦ ꯍꯤꯡꯉꯅꯤꯅ ꯈꯟꯖꯔꯦꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏꯁꯦ ꯐꯥꯏꯅꯦꯜꯂꯤ ꯌꯧꯔꯛꯑꯦ ꯉꯁꯥꯏꯒꯤ ꯑꯥꯏꯂꯦꯟꯗꯣ ꯌꯧꯔꯦ ꯄ꯭ꯔꯤꯖꯟꯁꯤꯗ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯅꯦꯟ ꯑꯣꯏꯗꯣꯏꯁꯦ ꯌꯥꯝꯅ ꯔꯨꯠ ꯑꯣꯏꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯀꯣ ꯍꯣꯏ ꯋꯥꯔꯗꯦꯟꯒꯨꯝꯕ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯥꯊꯤꯗꯕ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯀꯔꯤꯒꯨꯝꯕ ꯖꯦꯜꯁꯤꯗ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯌꯥꯎ ꯇꯥꯔꯗꯤ ꯑꯗꯨꯝ ꯃꯈꯣꯏꯁꯦ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯒꯤꯂꯦꯇꯤꯟꯗ ꯊꯝꯃꯒ ꯉꯛꯁꯦ ꯊꯝꯃꯒ ꯃꯊꯛꯇꯒꯤ ꯊꯥꯡ ꯑꯊꯧꯕ ꯑꯃꯅ ꯌꯥꯟꯊꯔꯛꯑ ꯀꯛꯄꯗꯣ ꯑꯗꯨ ꯀꯛꯀꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯣꯏꯁꯤꯅ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯕ ꯑꯍꯥꯟꯕ ꯐꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯆꯍꯤ 2 ꯁꯣꯂꯤꯇꯔꯤ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯇ ꯊꯝꯒꯅꯤ ꯁꯣꯂꯤꯇꯔꯤ ꯍꯥꯏ ꯇꯥꯔꯗꯤ ꯀꯅꯥꯝ ꯂꯩꯇꯕꯗ ꯄꯨꯔꯥ ꯁꯦꯀ꯭ꯂꯨꯗꯦꯠ ꯑꯃꯗꯀꯣ ꯌꯥꯝ ꯄꯤꯛꯄ ꯀꯥ ꯑꯃꯗ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯊꯝꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯉꯣꯏꯗꯕ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯀꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯑꯦꯁꯀꯦꯞ ꯇꯧꯒꯦ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟꯇ ꯑꯃꯨꯛ ꯑꯅꯗꯔ ꯆꯍꯤ 3 ꯑꯃ ꯊꯝꯒꯗꯣꯏꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ 3ꯔꯛ ꯁꯨꯅꯒ ꯑꯦꯇꯦꯝ ꯇꯧꯔꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗꯦꯚꯤꯜꯁ ꯑꯥꯏꯂꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯥꯏꯂꯦꯟꯗ ꯈꯔꯒ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯂꯥꯞꯊꯣꯛꯑꯒ ꯂꯩꯔꯒ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯁꯦꯇꯜꯃꯦꯟꯇꯒꯤ ꯑꯗꯨꯗ ꯊꯝꯒꯅꯤꯅ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯦꯅꯥꯎꯟꯁ ꯇꯧꯈ꯭ꯔꯦꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏꯁꯦ ꯖꯦꯜꯗ ꯂꯩꯔꯕꯅꯤꯅ ꯇꯥꯛꯁ ꯃꯈꯟ ꯃꯈꯟ ꯄꯤꯕ ꯍꯧꯗꯣꯔꯦꯀꯣ ꯃꯈꯣꯏꯒꯤ ꯇꯥꯛꯁꯁꯦ ꯅꯨꯡ ꯃꯌꯥꯝ ꯍꯣꯟꯕꯁꯤꯅꯦꯕ ꯅꯨꯡ ꯀꯩꯀꯩ ꯀꯂꯦꯛ ꯇꯧꯔꯒ ꯅꯨꯡ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯁꯤꯅꯦꯕ ꯑꯗ ꯄꯦꯄꯤꯌꯣꯟꯁꯤꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯣꯏꯔꯛꯄꯅꯤꯅꯀꯣ ꯃꯥꯒꯤ ꯃꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯇꯥꯛꯁꯁꯦ ꯃꯥ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯥ ꯅꯨꯡ ꯍꯣꯟꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯦꯕ ꯑꯗꯨꯒ ꯗꯦꯒꯥꯁꯤꯅ ꯌꯥꯝꯅ ꯋꯥꯖꯕꯗꯣꯀꯣ ꯃꯥꯗꯤ ꯃꯤꯂꯤꯅꯤꯌꯔ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯛꯄ ꯄꯨꯟꯁꯤꯅꯤꯅꯀꯣ ꯃꯥꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯁꯤꯒꯨꯝꯕ ꯊꯕꯛꯀ ꯇꯧꯕꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏ ꯑꯌꯨꯛꯀꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯉꯁꯥꯏꯒꯤꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯄꯟꯈꯤꯕ ꯖꯨꯂꯣꯠ ꯑꯅ ꯅꯨꯄꯥ ꯑꯃꯈꯛ ꯃꯉꯣꯟꯗ ꯄꯦꯄꯤꯌꯣꯟꯗ ꯗꯦꯒꯥꯒꯤ ꯃꯇꯦꯡ ꯂꯧꯑꯅ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯏꯗꯨꯅ ꯃꯥꯁꯦ ꯁꯣꯛꯆꯟꯅꯔꯒꯅꯦ ꯃꯥꯁꯦ ꯃꯣꯏꯒꯤ ꯖꯦꯜꯒꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯂꯩꯗꯅꯀꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯥꯁꯦ ꯁꯤꯐ ꯇꯧꯈ꯭ꯔꯦꯕ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯀꯩꯗꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯁꯥꯏꯠꯁꯤꯗꯗꯤ ꯑꯁꯣꯟꯕꯒꯨꯝꯕ ꯑꯅꯥꯕ ꯉꯥꯛꯇꯅꯦꯅ ꯒꯥꯔꯗꯁꯦ ꯃꯁꯤꯡ ꯋꯥꯠꯄꯅꯤꯅꯅꯦ ꯑꯗꯨꯗ ꯆꯠꯇꯥꯔꯗꯤ ꯃꯥꯗꯣ ꯅꯥꯟꯊꯣꯛꯄ ꯂꯥꯏꯒꯅꯤꯅ ꯈꯜꯂꯒ ꯃꯥꯁꯦ ꯃꯁꯥ ꯃꯊꯟꯇ ꯁꯣꯛꯍꯟꯖꯔꯦꯗꯅ ꯑꯗꯨꯒ ꯃꯥꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯅꯨꯡꯒꯤ ꯍꯣꯟꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯇꯧꯔꯤꯀꯥꯟꯁꯤꯗ ꯗꯦꯒꯥꯒ ꯄꯦꯄꯤꯂꯣꯟꯒꯤ ꯄ꯭ꯂꯥꯟꯁꯦ ꯇꯥꯍꯧꯔꯦꯕ ꯑꯃꯈꯛꯁꯤꯅ ꯇꯥꯍꯧꯔꯤꯕ ꯅꯨꯄꯥꯁꯤꯅ ꯗꯦꯒꯥꯁꯦ ꯄꯩꯁꯥ ꯃꯥꯏ ꯃꯁꯥ ꯃꯅꯨꯡꯗ ꯄꯩꯁꯥꯁꯦ ꯌꯥꯎꯔꯦ ꯈꯪꯕꯅꯤꯅꯅꯦ ꯃꯣꯏꯅ ꯏꯔꯨꯖꯔꯤꯀꯥꯟꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯦꯕ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯗ ꯄꯦꯄꯤꯌꯣꯟꯁꯤꯅꯅꯦꯀꯣ ꯌꯥꯝ ꯂꯥꯏꯅ ꯃꯥꯁꯦ ꯏ ꯅꯥꯏ ꯈꯔ ꯊꯣꯛꯆ ꯇꯥꯔꯁꯨ ꯃꯥꯁꯦ ꯀꯟꯕꯤꯔꯦꯕ ꯑꯁꯤꯗꯒꯤꯗꯤ ꯗꯦꯒꯥꯁꯤꯅ ꯈꯜꯂꯦꯕ ꯃꯥꯁꯦ ꯍꯤꯡꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯄꯦꯄꯤꯌꯣꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯁꯤꯗ ꯑꯗꯨꯝ ꯌꯥꯍꯧꯕꯅ ꯐꯔꯅꯤꯗꯥꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯔꯦꯅ ꯍꯥꯏꯔꯦꯕ
ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯖꯨꯂꯣꯠꯇꯣ ꯃꯥꯅ ꯒꯥꯔꯗ ꯑꯅꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯠꯂꯝꯕꯒꯤ ꯐꯥꯔꯕ ꯃꯥꯁꯦ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯁꯦ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯂꯦꯕ ꯉꯁꯥꯏꯒꯤ ꯖꯨꯂꯣꯠꯁꯦ ꯃꯉꯛ ꯀꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦꯀꯣ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯑꯣꯏꯅ ꯍꯥꯏꯔꯦꯕ ꯄꯦꯄꯤꯌꯣꯟꯒ ꯗꯦꯒꯥꯒꯗꯀꯣ ꯉꯁꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯛ ꯌꯥꯎꯗ꯭ꯔꯕ ꯕꯣꯗꯤꯗꯣ ꯄꯨꯔꯒ ꯃꯤ ꯐꯨꯝꯐꯝꯗꯣ ꯃꯣꯡꯐꯝꯗ ꯄꯨꯑꯣꯅ ꯍꯥꯏꯔꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯗꯦꯒꯥꯁꯤꯗꯤ ꯁꯤꯒꯨꯝꯕ ꯏ ꯅꯥꯏꯒꯤ ꯊꯕꯛ ꯁꯤꯒꯨꯝꯕꯁꯦ ꯀꯩꯝ ꯍꯩꯖꯔꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯉꯛ ꯌꯥꯎꯗꯕꯁꯦ ꯄꯨꯕꯁꯦ ꯎꯕ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯑꯣꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯉꯁꯥꯏꯒꯤ ꯒꯥꯔꯗꯁꯤꯅ ꯑꯃꯨꯛ ꯊꯧꯔꯤꯁꯦ ꯄꯥꯏꯔ ꯁꯥꯟꯊꯔꯛꯄꯅꯦꯕ ꯊꯧꯔꯤꯁꯦ ꯄꯥꯏꯔ ꯁꯥꯟꯊꯔꯛꯄꯁꯤꯗꯩꯗꯤ ꯄꯦꯄꯤꯌꯣꯟꯗꯨꯁꯨ ꯌꯦꯡꯕ ꯉꯝꯃꯛꯇ꯭ꯔꯦꯗꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯃꯨꯛ ꯒꯥꯔꯗꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕꯅꯦꯕ ꯑꯗꯩꯗꯤ ꯒꯥꯔꯗꯁꯤꯒ ꯐꯨꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯐꯨꯕ ꯃꯇꯝꯁꯤꯗ ꯅꯨꯡ ꯄꯥꯏꯔꯒ ꯅꯨꯡꯅ ꯑꯦꯇꯦꯛ ꯇꯧꯕꯅꯦꯕ ꯉꯁꯥꯏꯒꯤ ꯒꯥꯔꯗꯁꯤꯗ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯔꯣꯛ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯃꯌꯥꯝ ꯀꯂꯦꯛ ꯇꯧꯕ ꯈꯣꯠꯄꯒꯤ ꯊꯕꯛꯁꯦ ꯇꯧꯍꯜꯂꯤꯀꯥꯟꯁꯤꯗꯅꯦ ꯕꯣꯠꯃꯦꯟ ꯑꯃ ꯌꯥꯎꯋꯦꯕ ꯕꯣꯠꯃꯦꯟꯁꯤꯒ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯌꯥꯅꯕꯅꯦꯕ ꯄꯩꯁꯥ ꯄꯤꯒꯦ ꯉꯁꯥꯏꯒꯤ ꯍꯤ ꯄꯤꯌꯨ ꯑꯗꯨꯒ ꯍꯤ ꯇꯧꯔ ナꯟꯊꯣꯛꯀꯦꯅ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯒ ꯕꯣꯠꯃꯦꯟꯁꯤꯅ ꯄꯩꯁꯥꯗꯩ ꯀꯩꯗꯩ ꯂꯣꯏ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯣꯏ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯁꯤꯗ ꯌꯧꯔꯛꯑꯣ ꯑꯗꯨꯕꯨ ꯌꯧꯔꯛ ꯇꯥꯔꯗꯤ ꯅꯣꯏ ꯍꯤ ꯇꯧꯔ ꯅꯥꯟꯊꯣꯛꯈꯤ ꯌꯥꯅꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯖꯨꯂꯣꯠ ꯍꯥꯠꯄ ꯅꯨꯃꯤꯠꯁꯤꯅ ꯍꯥꯏꯅꯈꯤꯕ ꯍꯤ ꯐꯪꯒꯗꯕ ꯅꯨꯡꯗꯥꯡꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯅꯦꯕ ꯑꯗꯨꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯒꯥꯔꯗꯇꯣ ꯑꯦꯇꯦꯛ ꯇꯧꯔꯝꯃꯦ ꯅꯨꯡꯅ ꯒꯥꯔꯗꯁꯦ ꯑꯦꯇꯦꯛ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯆꯦꯜꯂꯁꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗ ꯗꯦꯒꯥꯁꯤꯗꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯥꯁꯦ ꯆꯦꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯄꯦꯄꯤꯌꯣꯟꯗꯨꯅ ꯑꯗꯨꯝ ꯑꯩꯗꯤ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗꯦꯅ ꯃꯥꯁꯦ ꯀꯟꯅ ꯆꯦꯜꯂꯦꯕ ꯃꯥꯅ ꯆꯦꯟꯖꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯣꯔꯁꯦ ꯌꯧꯔꯦ ꯑꯗꯨꯒ ꯁꯣꯔꯁꯦ ꯌꯧꯔ ꯃꯇꯨꯡꯁꯤꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯕꯣꯠꯃꯦꯟꯃꯛꯁꯤꯅ ꯑꯣꯏꯅꯅꯦ ꯒꯥꯔꯗꯠꯇ ꯍꯥꯏꯗꯣꯛꯑꯒ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯏꯅ ꯇꯥꯜꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯥꯖꯕ ꯄꯤꯔꯦꯗꯅꯀꯣ ꯁꯣꯔꯗꯨꯕꯨ ꯌꯧꯅꯕ ꯆꯦꯜꯂꯛꯎ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗꯨꯗꯕꯨ ꯌꯧꯅꯕ ꯆꯦꯜꯂꯛꯎ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯍꯤ ꯄꯤꯒꯦꯅ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯇꯧꯕꯁꯤꯗ ꯒꯥꯔꯗꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯦꯛꯁꯇ꯭ꯔꯥ ꯃꯅꯤ ꯄꯤꯔꯒ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯃꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛꯑ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯗꯥꯎ ꯌꯥꯕꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯉꯁꯥꯏ ꯅꯨꯡꯅ ꯊꯣꯝꯈꯤꯕ ꯒꯥꯔꯗꯇꯣ ꯁꯤꯍꯧꯗ꯭ꯔꯦꯕ ꯁꯤꯗ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯃꯉꯛ ꯀꯛꯄꯩ ꯆꯩꯔꯥꯛꯇꯣ ꯐꯪꯗ꯭ꯔꯦ ꯃꯉꯛ ꯀꯛꯄꯒꯤ ꯆꯩꯔꯥꯛꯁꯦ ꯐꯪꯗ ꯇꯥꯔꯁꯨ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟꯒꯤ ꯄꯅꯤꯁꯃꯦꯟꯁꯤꯗꯤ ꯐꯪꯉꯦꯕ ꯃꯥꯁꯦ ꯑꯗꯨꯕꯨ ꯗꯦꯒꯥꯅꯗꯤ ꯑꯦꯇꯦꯛ ꯇꯧꯔꯨꯗꯕꯅꯤꯅ ꯗꯦꯒꯥꯗꯤ ꯑꯗꯨꯒꯤ ꯄꯅꯤꯁꯃꯦꯟꯇꯣ ꯐꯪꯗ꯭ರೆ ꯑꯗꯨꯕු ꯄꯦꯄꯤꯌꯣꯟꯗꯤ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟꯇ ꯃꯥꯁꯦ ꯊꯥꯔꯦꯕ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯀꯥꯁꯦ ꯌꯥꯝ ꯈꯨꯏꯀꯣ ꯑꯗꯨꯒꯅꯦ ꯃꯣꯏꯁꯦ ꯋꯥ ꯉꯥꯡꯕ ꯑꯝꯇ ꯌꯥꯗꯦ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯩ ꯆꯥꯡꯗꯀꯣ ꯃꯁꯥ ꯃꯊꯟꯗ ꯋꯥꯔꯤ ꯁꯥꯕ ꯐꯥꯎ ꯌꯥꯗꯦꯕ ꯁꯤꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯁꯇ꯭ꯔꯤꯛꯅꯦꯕ ꯑꯣꯏꯒꯗꯣꯏꯁꯦ ꯑꯗꯨꯒ ꯃꯈꯣꯏꯗ ꯄꯤꯒꯗꯣꯏꯁꯦ ꯅꯣꯡꯃꯗꯅꯦ ꯑꯣꯟꯂꯤ ꯋꯥꯟ ꯇꯥꯏꯝ ꯑꯗꯨꯁꯨ ꯁꯨꯞ ꯕꯥꯎꯜ ꯑꯣꯐ ꯁꯨꯞ ꯑꯃꯈꯛꯅꯦꯕ ꯃꯈꯣꯏꯗ ꯍꯤꯡꯅꯕꯒꯤ ꯄꯤꯗꯣꯏꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯃꯁꯥ ꯁꯣꯟꯊꯕ ꯈꯣꯠꯊꯕ ꯈꯔ ꯍꯧꯔꯛꯑꯦꯕ ꯄꯦꯄꯤꯌꯣꯟꯁꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯣꯏꯁꯦ ꯕꯥꯜꯇꯤꯟ ꯑꯃꯗ ꯍꯥꯞꯄꯒ ꯕꯥꯜꯇꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯞꯇꯣ ꯍꯥꯞꯄꯛꯑꯅꯤꯕ ꯕꯥꯎꯜꯁꯦ ꯑꯗꯨꯒ ꯏꯟꯓꯜꯂꯛꯀꯗꯣꯏꯅꯦꯕ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯕꯥꯜꯇꯤꯟꯁꯦ ꯏꯟꯓꯜꯂꯛꯄ ꯀꯥꯟꯗ ꯃꯥꯅ ꯍꯥꯡꯉ ꯌꯦꯡꯀꯥꯟꯁꯤꯗꯅꯦ ꯀꯣꯀꯣꯅꯠ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯝꯃꯦꯕ ꯑꯗꯨꯒ ꯀꯣꯀꯣꯅꯠ ꯇꯪꯈꯥꯏꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯦ ꯑꯃ ꯌꯥꯎꯔꯝꯃꯦꯕ ꯁꯤꯗꯒꯤꯗꯤ ꯅꯪ ꯅꯨꯡꯇꯤꯖꯥꯒꯤ ꯀꯣꯀꯣꯅꯠ ꯐꯪꯉꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯀꯣꯀꯣꯅꯠꯁꯤ ꯎꯕ ꯀꯥꯟꯗ ꯍꯔꯥꯎꯕꯗꯣ ꯉꯁꯥꯏꯒꯤ ꯁꯨꯞꯅꯦ ꯍꯥꯏꯔꯤꯁꯤ ꯍꯦꯛꯇ ꯃꯍꯤ ꯆꯔꯥꯡ ꯂꯥꯡꯉꯒ ꯃꯃꯤꯡ ꯈꯛꯀꯤꯅꯦꯕ ꯀꯣꯀꯣꯅꯠꯁꯦ ꯐꯪꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯗꯦꯒꯥꯅ ꯑꯦꯔꯦꯟꯖ ꯇꯧꯔꯛꯏꯅꯦꯁꯦ ꯃꯥ ꯈꯪꯉꯦꯕ ꯗꯦꯒꯥꯗꯤ ꯄꯩꯁꯥꯗꯣ ꯃꯉꯣꯟꯗ ꯌꯥꯎꯕꯅꯤꯅ ꯃꯥꯅ ꯀꯣꯀꯣꯅꯠꯁꯦ ꯑꯝꯇꯪ ꯆꯥꯔꯒ ꯁꯗꯟꯂꯤ ꯃꯉꯣꯟꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨꯏꯗꯨꯅ ꯃꯥꯁꯦ ꯁꯠ ꯂꯥꯎꯅ ꯍꯦꯗ ꯁ꯭ꯇꯦꯟ ꯇꯧꯋꯦꯀꯣ ꯍꯥꯏꯕꯗꯤ ꯃꯈꯨꯠꯅ ꯃꯈꯥꯗ ꯊꯝꯃꯒ ꯃꯟ ꯌꯨꯡꯉꯒ ꯂꯦꯞꯈꯤꯕꯗꯣ ꯑꯗꯨ ꯂꯦꯞꯄꯦꯕ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯣꯀꯣꯅꯠꯁꯦ ꯅꯨꯡꯇꯤꯖꯥꯏ ꯆꯥꯔꯒ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯍꯧꯔꯦꯕ ꯑꯗꯨꯒ ꯃꯊꯛꯇ ꯕꯥꯔ ꯈꯔ ꯂꯩꯕꯗꯣ ꯈꯨꯠꯅ ꯂꯥꯝ ꯐꯪꯗꯕꯗꯣ ꯃꯥ ꯐꯤ ꯑꯃ ꯌꯦꯠꯁꯜꯂꯒ ꯃꯁꯥꯒꯁꯦ ꯄꯨꯜꯂꯞꯀ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯃꯥꯅ ꯈꯨꯈ꯭ꯔꯕ ꯀꯥꯗꯨꯅ ꯃꯥꯅ ꯇꯧꯕ ꯌꯥꯕꯈꯩꯁꯦ ꯇꯧꯋꯦꯕ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗ ꯇꯞꯇꯥꯏꯈꯩ ꯒꯥꯔꯗ ꯑꯦꯇꯦꯛ ꯇꯧꯔꯨꯕꯩꯁꯨ ꯐꯨꯔꯛꯄꯩ ꯃꯃꯤꯠꯀꯁꯦ ꯂꯣꯏ ꯄꯣꯝꯃꯤꯅꯤꯀꯣ ꯄꯨꯔꯥ ꯒ꯭ꯔꯤꯟ ꯀꯥꯔꯤꯅꯤꯀꯣ ꯑꯗꯨꯏꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯗꯨꯗ ꯍꯔꯥꯎꯔꯒ ꯃꯥꯅ ꯀꯣꯀꯣꯅꯠ ꯆꯥꯕꯒꯤ ꯁꯤꯟꯗꯣ ꯑꯗꯨꯏꯗꯨꯒ ꯃꯥꯅ ꯁꯗꯟꯂꯤ ꯃꯁꯥꯁꯦ ꯄꯝꯞ ꯑꯞ ꯑꯣꯏꯔꯛꯑꯒ ꯃꯥꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯒ ꯃꯥꯅ ꯒꯤꯞ ꯑꯞ ꯇꯧꯗꯕ ꯁꯤꯟꯗꯣ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟꯇ ꯊꯝꯃ ꯐꯥꯎꯁꯨ ꯃꯤ ꯑꯃꯅ ꯕ꯭ꯔꯦꯛ ꯇꯧꯗꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯆꯤꯡꯅꯔꯛꯀꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯋꯥꯔꯗꯦꯟꯁꯦ ꯌꯥꯝ ꯁꯇ꯭ꯔꯤꯛ ꯑꯣꯏꯕꯅꯤꯅꯀꯣ ꯃꯥꯁꯤꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯨꯅ ꯃꯥꯅ ꯐꯥꯔꯦꯕ ꯉꯁꯥꯏꯒꯤ ꯀꯣꯀꯣꯅꯠꯁꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯗꯨ ꯊꯤꯜꯂꯝꯃꯤꯕ ꯉꯁꯥꯏꯒꯤ ꯕ꯭ꯔꯥꯏꯞ ꯇꯧꯕꯗ ꯌꯥꯔꯤꯕ
ꯑꯆꯥꯄꯣꯠ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯕ ꯃꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯋꯥꯔꯗꯦꯟꯁꯤꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯪꯉꯛꯑꯦꯕ ꯋꯥꯔꯗꯦꯟꯁꯦ ꯃꯥꯒꯤ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒ ꯍꯪꯉꯦꯕ ꯀꯅꯥꯅꯣ ꯅꯪꯉꯣꯟꯗ ꯁꯤꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯁꯦꯅ ꯍꯥꯏꯕ ꯃꯥꯁꯦ ꯈꯨꯝꯃꯨ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯥ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯑꯣꯏꯁꯤꯅꯦꯕ ꯑꯗꯩꯗꯤ ꯑꯦꯁ ꯑ ꯐꯔꯗꯔ ꯄꯅꯤꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯁꯨꯞ ꯕꯥꯎꯜ ꯑꯃ ꯄꯤꯔꯝꯕꯗꯨꯒꯤ ꯇꯪꯈꯥꯏꯈꯛ ꯄꯤꯔꯦꯕ ꯅꯨꯡꯇꯤꯖꯥꯏꯒꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯟꯂꯥꯏꯠ ꯈꯔ ꯐꯪꯉꯝꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯄꯨꯔꯥ ꯐꯪꯍꯟꯈꯤꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯃꯥꯅ ꯂꯩꯔꯤꯁꯦ ꯃꯥꯏ ꯑꯀꯣꯏꯕꯗ ꯀꯩ ꯂꯩꯔꯤꯒꯦ ꯐꯥꯎ ꯈꯪꯍꯟꯗꯕꯤꯗ ꯁꯤꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯇꯣꯔꯆꯔꯁꯤꯗ ꯃꯥꯁꯦ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯆꯍꯤ 1.5 ꯐꯥꯖꯤꯜꯂꯛꯑꯦ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯄꯨꯡ ꯑꯃꯝꯃꯒ ꯑꯁꯨꯃꯥꯏꯅ ꯍꯤꯡꯕ ꯃꯇꯝꯁꯦ ꯁꯤ ꯍꯤꯡꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯤꯁꯦ ꯃꯊꯟꯗ ꯁꯣꯂꯤꯇꯔꯤꯗ ꯑꯃꯝꯕꯗ ꯁꯨꯝ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯩꯔꯛ ꯇꯥꯔꯗꯤ ꯃꯤꯁꯦ ꯉꯥꯎꯔꯛꯄ ꯈꯣꯠꯂꯛꯄ ꯑꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯃꯥꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯁꯦ ꯉꯥꯎꯔꯦ ꯃꯥꯁꯦ ꯑꯟꯐꯤꯠ ꯑꯣꯏꯔꯦꯅ ꯑꯗꯨꯒꯤ ꯃꯐꯝꯗꯩ ꯆꯤꯡꯊꯣꯔꯛꯑꯒ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯦꯕ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯃꯇꯝꯁꯤꯗ ꯗꯦꯒꯥꯁꯦ ꯊꯦꯡꯅꯔꯦꯕ ꯑꯗꯨꯒ ꯗꯦꯒꯥꯁꯤ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯈꯪꯉꯒ ꯍꯩꯔꯛꯄ ꯈꯣꯠꯂꯛꯄ ꯃꯤꯅꯤꯅ ꯉꯁꯥꯏꯒꯤ ꯋꯥꯔꯗꯦꯟ ꯀꯩꯀꯩꯗꯨꯅ ꯃꯥꯁꯦ ꯇ꯭ꯔꯁ ꯃꯥꯅ ꯋꯤꯟ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯏꯗꯨꯒꯤ ꯃꯥꯁꯦ ꯄ꯭ꯔꯤꯖꯟ ꯃꯔꯛꯇꯁꯨ ꯃꯅꯨꯡꯗꯁꯨ ꯃꯣꯏ ꯄꯣꯁ ꯊꯕꯛ ꯇꯧꯅꯕ ꯄꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯤꯅ ꯉꯁꯥꯏꯒꯤ ꯋꯥꯔꯗꯦꯟꯁꯤꯅ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯄꯦꯄꯤꯌꯣꯟꯁꯦ ꯎꯕ ꯀꯥꯟꯁꯤꯗ ꯑꯗꯨꯒ ꯄꯦꯄꯤꯌꯣꯟꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩ ꯀꯩꯝ ꯉꯥꯎꯗꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯑꯁꯨꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯁꯤꯐꯥꯎ ꯄꯨꯔꯛ ꯇꯥꯔꯗꯤ ꯃꯥ ꯑꯃꯨꯛ ꯃꯁꯥꯗꯣ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗꯣꯏꯅꯤꯗꯅ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯈꯪꯉꯕ ꯑꯗꯒꯤꯗꯤ ꯍꯔꯥꯎꯔꯦ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯔꯤꯌꯨꯅꯥꯏꯇꯦꯠ ꯑꯣꯏꯔꯕꯅꯤꯅ ꯑꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯈꯣꯏꯁꯦ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯍꯧꯔꯦꯕ ꯉꯁꯥꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄ꯭ꯂꯥꯟꯁꯦ ꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩ ꯒꯤꯞ ꯑꯞ ꯇꯧꯈꯤꯔꯣꯏ ꯑꯩ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯥꯟꯊꯣꯛꯅꯤꯡꯉꯤꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯄꯦꯄꯤꯌꯣꯟꯁꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯏꯕꯥꯅꯤꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯔꯣꯏꯁꯦ ꯃꯤ ꯑꯇꯣꯞꯄ 2 ꯑꯃꯒꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯁꯦ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯥꯟꯊꯣꯛꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯁꯦꯅ ꯍꯥꯏ ꯑꯗꯨꯅ ꯃꯕꯥꯅꯤꯅ ꯅꯥꯟꯊꯣꯛꯃꯤꯟꯅꯅꯕ ꯃꯤ ꯑꯃꯃꯝ ꯈꯟꯕꯁꯦ ꯃꯕꯥꯅꯤꯒꯤ ꯆꯣꯏꯁꯦꯁꯁꯦ ꯌꯦꯡꯉꯣꯕꯀꯣ ꯄꯦꯄꯤꯌꯣꯟꯁꯤꯅꯅꯦꯀꯣ ꯁꯦꯂꯤꯌꯦ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯦꯕ ꯃꯥꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯥ ꯃꯎ ꯐꯩꯌꯦꯕ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯒꯥꯔꯗꯀ ꯀꯩꯒ ꯐꯨꯅꯕ ꯈꯣꯠꯅꯕ ꯇꯧꯔꯛꯑꯁꯨ ꯀꯥꯟꯅꯅꯕꯅ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯈꯜꯂꯦꯕ ꯑꯗꯨꯏꯗꯨꯒ ꯉꯁꯥꯏꯒꯤ ꯗꯦꯒꯥꯁꯤꯅ ꯀꯅꯥ ꯈꯟꯒꯦꯗ ꯃꯦꯇ꯭ꯌꯨꯔꯦꯠ ꯑꯅ ꯅꯨꯄꯥ ꯑꯃ ꯌꯥꯎꯒꯅꯤꯕꯀꯣ ꯃꯥꯁꯦ ꯃꯤ ꯃꯌꯥꯝꯅ ꯕꯨꯂꯤ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯁꯤꯅ ꯗꯦꯒꯥꯁꯤꯅ ꯅꯨꯄꯥꯗꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯕ ꯈꯔ ꯁꯣꯟꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯅꯀꯣ ꯃꯥꯅ ꯃꯦꯇ꯭ꯌꯨꯔꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯃꯣꯏ ꯃꯔꯤꯁꯦ ꯄ꯭ꯂꯥꯟꯁꯦ ꯁꯤꯜꯂꯦꯕ ꯑꯗꯨꯒ ꯗꯦꯒꯥꯒꯤ ꯁꯤꯒꯤꯁꯤꯅ ꯏꯔꯣꯏ ꯂꯣꯏꯕ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯁꯤꯖꯤꯟꯅꯈ꯭ꯔꯗꯤ ꯃꯥꯏ ꯄꯩꯁꯥꯁꯨ ꯂꯣꯏꯔꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯣꯠ ꯑꯃꯁꯦ ꯄꯨꯔꯥ ꯉꯥꯡꯅꯔꯦ ꯁꯤꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯨꯃꯤꯠ ꯑꯃ ꯉꯥꯏꯔꯦꯕ ꯄ꯭ꯔꯤꯖꯟꯁꯤꯗ ꯐꯤꯂꯝ ꯀꯥꯞꯄ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤꯁꯤꯗ ꯗꯦꯒꯥꯁꯤꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯑꯥꯔꯃꯤ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯔꯈꯩꯗ ꯗ꯭ꯔꯤꯡꯛꯁ ꯁꯔቭ ꯇꯧꯕꯁꯤꯗꯅꯦ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯁ꯭ꯄꯥꯏꯛ ꯇꯧꯔꯦꯕ ꯃꯥꯅ ꯗ꯭ꯔꯛ ꯈꯔ ꯍꯥꯞꯆꯜꯂꯦꯕ ꯑꯗꯨꯏꯗꯨꯅ ꯃꯣꯏꯗꯨꯅ खितंग ड्रग ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯁꯣꯁꯦ ꯂꯧꯊꯣꯔꯛꯑꯒ ꯅꯥꯟꯊꯣꯛꯍꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯇꯥꯟꯖꯥꯁꯤꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦꯕ ꯃꯩ ꯃꯨꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯂꯝꯕꯤꯁꯨ ꯐꯖꯅ ꯎꯗ꯭ꯔꯦꯅ ꯇꯧꯕꯅꯦꯕ ꯑꯗ ꯑꯦꯁ ꯌꯨꯖꯨꯋꯦꯜ ꯀꯣ ꯉꯁꯥꯏꯒꯤ ꯁꯦꯂꯤꯌꯦ ꯍꯥꯏꯔꯤꯁꯦ ꯃꯥꯗꯤ खितंग ꯁꯦꯜꯐꯤꯁ ꯑꯣꯏꯌꯦꯕ ꯑꯗꯨꯏꯗꯨꯅꯅꯦ ꯗꯦꯒꯥꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯁꯦ ꯑꯩꯈꯣꯏ ꯅꯪꯅꯕ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯄꯦꯄꯤꯌꯣꯟꯅ ꯌꯥꯗꯦꯕ ꯌꯥꯗꯦ ꯃꯥ ꯉꯥꯏꯒꯤꯁꯦꯅ ꯑꯗꯨꯒ ꯍꯥꯏꯕ ꯇꯧꯔꯤꯀꯥꯟꯗ ꯗꯦꯒꯥꯁꯦ ꯆꯦꯜꯂꯛꯄ ꯅꯪꯉꯦꯕ ꯑꯗꯒꯤꯗꯤ ꯃꯈꯣꯏꯁꯦ ꯐꯦꯟꯁ ꯑꯋꯥꯡꯕꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯑꯦꯀꯣ ꯑꯗ ꯃꯈꯣꯏꯅ ꯆꯣꯡꯊꯔꯤꯀꯥꯟꯗꯗꯤ ꯊꯥ ꯃꯉꯥꯜꯂꯣ ꯀꯩꯋꯣ ꯀꯩꯀꯩ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯆꯣꯡꯊꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯂꯥꯁꯇ ꯗꯦꯒꯥꯅ ꯆꯣꯡꯊꯔꯝꯗꯥꯏꯗꯗꯤ ꯃꯩꯁꯦ ꯐꯠ ꯂꯥꯎꯅ ꯂꯥꯛꯄ ꯃꯄꯥ ꯆꯞ ꯆꯥꯕ ꯑꯗꯨꯅ ꯃꯥꯁꯦ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯃꯈꯣꯡꯁꯦ खितंग ꯃꯐꯝ ꯆꯥꯅ ꯇꯥꯍꯧꯗꯕꯩ ꯃꯥꯏ ꯃꯈꯣꯡꯁꯤꯁꯨ ꯁꯣꯛꯑꯦꯕ ꯑꯗꯨꯏꯗꯨꯅ ꯉꯁꯥꯏꯒꯤ ꯑꯃꯨꯛꯀꯁꯨ ꯍꯧꯔꯛꯑꯦꯀꯣ ꯉꯁꯥꯏꯒꯤ ꯁꯦꯂꯤꯌꯦꯁꯤꯅ ꯃꯥꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯁꯦꯅ ꯑꯗ ꯌꯥꯗꯦ ꯄꯦꯄꯤꯌꯣꯟꯒ ꯃꯦꯇ꯭ꯌꯨꯔꯦꯠꯀꯅꯤꯅꯦꯀꯣ ꯑꯗꯨ ꯃꯕꯥꯅꯤꯅ ꯃꯥꯁꯦ ꯁꯧꯔꯒ ꯄꯨꯔꯦꯕ ꯄꯨꯔ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯍꯤꯗꯣ ꯌꯧꯔꯦ ꯑꯗꯨꯒ ꯍꯤꯁꯦ ꯇꯣꯡꯉꯀꯥꯟꯁꯤꯗ ꯑꯍꯤꯡꯗꯨꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯕ ꯅꯣꯡꯉꯥꯜꯂꯛꯑꯀꯥꯟꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯁꯦꯂꯤꯌꯦꯁꯤꯅ ꯍꯥꯏꯔꯦꯕ ꯅꯨꯡꯗꯥꯡ ꯑꯃ ꯇꯣꯡꯉꯛꯄꯗꯕꯨ ꯍꯤꯁꯦ ꯐꯅꯌꯥꯝ ꯌꯥꯡꯓꯜꯂꯝꯗꯧꯅꯦ ꯑꯗꯨꯕꯨ ꯏꯌꯥꯡ ꯌꯥꯡꯓꯜꯂꯝꯗꯦ ꯀꯔꯤꯒꯤꯅꯣꯗꯤ ꯍꯤꯒꯤ ꯁꯥꯏꯖꯁꯦ ꯄꯤꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ 3 ꯇꯣꯡꯁꯤꯜꯂꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯣꯚꯔꯂꯣꯗ ꯑꯣꯏꯔꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯗꯨꯅ ꯃꯥꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯃꯦꯇ꯭ꯌꯨꯔꯦꯠꯇ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯃꯥꯅ ꯃꯦꯇ꯭ꯌꯨꯔꯦꯠꯁꯦ ꯍꯤꯗꯩ ꯏꯟꯊꯈ꯭ꯔꯦꯕ ꯍꯤꯗꯩ ꯏꯟꯊꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯃꯊꯪ ꯑꯄꯤꯛꯄ ꯗꯦꯒꯥꯁꯤꯗ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦꯕ ꯑꯗ ꯗꯦꯒꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯄꯦꯄꯤꯌꯣꯟꯁꯤꯅ ꯆꯣꯡꯁꯤꯜꯂꯒ ꯃꯕꯥꯅꯤꯁꯦ ꯐꯨꯅꯔꯛꯄ ꯃꯇꯝꯗꯗꯤ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯁꯦꯂꯤꯌꯦꯁꯦ ꯃꯁꯥ ꯃꯎ ꯌꯥꯝ ꯐꯕ ꯆꯥꯎꯕꯅꯤꯅꯀꯣ ꯃꯥꯅ ꯉꯝꯒꯦ ꯇꯧꯋꯦꯕ ꯃꯥꯅ ꯉꯝꯒꯦ ꯇꯧꯔꯀꯥꯟꯁꯤꯗꯗꯤ ꯉꯁꯥꯏꯒꯤ
ꯗꯦꯒꯥꯁꯤꯅ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤꯅꯀꯣ ꯃꯥꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯦ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯉꯝꯃꯛꯑꯦꯕ ꯍꯟꯗꯛꯇꯤ ꯍꯥꯏꯕꯗꯤ ꯊꯧꯅꯥ ꯑꯃ ꯌꯥꯎꯔꯛꯄꯗꯣ ꯃꯥꯒꯤ ꯃꯤꯅꯦ ꯍꯥꯏꯅ ꯈꯟꯖꯔꯛꯑꯕꯅꯤꯅ ꯃꯥꯒꯤ ꯃꯤꯗ ꯁꯣꯛꯂꯛꯄ ꯀꯥꯟꯗ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯋꯤꯜ ꯄꯥꯋꯔ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯋꯦꯕ ꯑꯦꯇꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯆꯦꯜꯂꯤꯌꯦꯁꯦ ꯏꯁꯤꯡꯗꯒꯤ ꯊꯥꯗꯈ꯭ꯔꯦ ꯁꯤꯔꯕꯅꯤꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯦꯇ꯭ꯌꯨꯔꯦꯠꯇꯨ ꯅꯥꯀꯟꯗ ꯅꯞꯄꯒ ꯌꯥꯜꯂ ꯂꯩꯕꯗꯣ ꯃꯣꯏꯅ ꯆꯤꯡꯈꯠꯂꯦꯕ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯐꯥꯏꯅꯦꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯀꯥꯟꯁꯤꯗ ꯁ꯭ꯇꯣꯔꯝ ꯑꯃ ꯀꯟꯅ ꯂꯥꯛꯑꯦꯕ ꯑꯣꯁꯤꯟꯁꯤꯗ ꯑꯗꯨꯅ ꯁ꯭ꯇꯣꯔꯝꯁꯦ ꯂꯥꯛꯑꯒ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯁꯦ ꯑꯥꯏꯂꯦꯟ ꯑꯃ ꯌꯧ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯑꯥꯏꯂꯦꯟꯁꯤꯗ ꯀꯩꯅꯣ ꯈꯣꯠꯅꯣꯅ ꯉꯁꯥꯏꯒꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯌꯥꯝ ꯁꯤꯡꯉꯤꯀꯣ ꯄꯦꯄꯤꯌꯣꯟꯁꯦ ꯑꯗꯨꯅ ꯃꯥꯅ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯅꯟ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦꯕꯀꯣ ꯅꯟꯁꯤꯅ ꯍꯥꯏꯌꯦꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯣꯂꯝꯕꯤꯌꯥꯅꯦ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯀꯣꯂꯝꯕꯤꯌꯥꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯧꯈꯤꯕ ꯄꯥꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕ ꯃꯌꯥꯝꯗꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯗꯨꯕꯨ ꯔꯤꯄꯦꯟ ꯇꯧꯖ ꯇꯥꯔꯗꯤ ꯅꯣꯏ ꯁꯤꯗ ꯂꯣꯏ ꯉꯥꯛꯄꯤꯒꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯄꯦꯄꯤꯌꯣꯟꯁꯦ ꯑꯗ ꯄꯣꯊꯥꯗꯅ ꯈꯣꯠꯇꯅ ꯂꯩ ꯇꯥꯔꯁꯨ ꯃꯥꯅ ꯑꯗꯨꯏ ꯃꯐꯝꯗꯣ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯃꯥꯁꯦ ꯑꯟꯁꯦꯐ ꯑꯣꯏꯅ ꯈꯟꯖꯩꯌꯦꯕ ꯃꯥ ꯑꯗꯒꯤ ꯍꯦꯟꯅ ꯆꯠꯅꯤꯡꯉꯦꯕ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯗꯦꯒꯥꯁꯤꯗ ꯍꯥꯏꯔꯦꯕ ꯗꯦꯒꯥ ꯆꯠꯂꯁꯦ ꯁꯤ ꯃꯐꯝꯁꯦ ꯂꯩꯕꯁꯦ ꯀꯨꯏꯅ ꯂꯩꯕ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯆꯠꯁꯦꯅ ꯍꯥꯏꯕ ꯑꯗ ꯗꯦꯒꯥꯅ ꯑꯍꯥꯟꯕꯗ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯃꯦꯇ꯭ꯌꯨꯔꯦꯠꯇ ꯍꯥꯏꯕ ꯀꯥꯟꯗ ꯃꯦꯇ꯭ꯌꯨꯔꯦꯠꯇꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯀꯣꯏꯕꯁꯦ ꯈꯔꯒ ꯌꯦꯡꯒꯦꯅ ꯃꯥꯅ ꯃꯈꯣꯡꯅ ꯁꯨꯝ ꯆꯠꯄ ꯀꯥꯟꯁꯤꯗꯅꯦ ꯖꯤꯞ ꯑꯃ ꯂꯥꯛꯄ ꯎꯔꯦꯕ ꯖꯤꯞꯁꯤꯗꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯤꯖꯟꯒꯤ ꯀꯩꯅꯣꯈꯩꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯒꯥꯔꯗꯈꯩꯗꯣ ꯑꯗꯨꯏꯗꯨꯒ ꯃꯥꯅ ꯑꯗꯨ ꯎꯕꯗꯩꯗꯤ ꯃꯥꯗꯤ ꯑꯁꯝꯕ ꯂꯝꯕꯤꯗꯩ ꯂꯥꯛꯄꯅ ꯃꯥꯅ ꯆꯦꯜꯂꯦꯕ ꯑꯗꯨꯒ ꯃꯥ ꯃꯇꯝꯗꯨꯗ ꯂꯣꯠꯂꯒ ꯃꯥ ꯅꯥꯟꯊꯣꯛꯈꯤꯒꯦ ꯌꯥꯏꯑꯕ ꯑꯗ ꯁꯤꯗ ꯌꯥꯝ ꯐꯖꯔꯤꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯗꯦꯒꯥꯁꯦ ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯗꯕꯗꯣ ꯑꯃꯨꯛ ꯆꯦꯜꯂꯛꯄꯗꯣ ꯃꯥꯅ ꯗꯦꯒꯥꯒꯤꯗꯃꯛꯇ ꯑꯗꯨꯒ ꯆꯦꯜꯂꯛꯑꯒ ꯃꯥꯅ ꯗꯦꯒꯥꯁꯦ ꯄꯨꯒꯦꯅ ꯃꯥꯅ ꯁꯧꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯤꯗꯤ ꯌꯧꯁꯜꯂꯛꯄꯅ ꯍꯥꯜꯂꯦꯀꯣ ꯒꯥꯔꯗꯈꯩꯗꯨꯅ ꯑꯗꯨꯒ ꯃꯦꯇ꯭ꯌꯨꯔꯦꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯅ ꯑꯗꯨꯝ ꯃꯣꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯠꯈ꯭ꯔꯦꯕ ꯃꯦꯇ꯭ꯌꯨꯔꯦꯠꯇꯨꯗꯤ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯐꯥꯔꯒ ꯄꯨꯔꯛꯑꯦꯕ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡ ꯑꯅ ꯐꯤꯂꯝꯁꯦ ꯁꯠ ꯂꯥꯎꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯣꯏꯅ ꯌꯥꯡꯁꯤꯟꯈꯤꯕ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯄꯦꯄꯤꯌꯣꯟꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯑꯍꯥꯟꯕ ꯅꯥꯟꯊꯣꯛꯀꯦ ꯇꯧ ꯇꯥꯔꯗꯤ ꯆꯍꯤ 2 ꯃꯊꯪ ꯑꯃꯨꯛꯀ ꯅꯥꯟꯊꯣꯛꯀꯦ ꯇꯧ ꯇꯥꯔꯗꯤ ꯆꯍꯤ 3 ꯑꯅ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯗꯒꯤ ꯗꯦꯚꯤꯜꯁ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯥꯁꯀꯤ ꯁ꯭ꯇꯦꯞꯇꯗꯤ ꯗꯦꯚꯤꯜꯁ ꯑꯥꯏꯂꯦꯟ ꯀꯅꯥꯝꯇ ꯀꯩꯝꯇ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯃꯣꯏꯁꯦ ꯄꯨꯔꯥ ꯊꯝꯈꯤꯗꯣꯏꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯁꯦ ꯄꯨꯔ ꯂꯥꯛꯑꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯁꯦ ꯄꯣꯛꯇꯩ ꯀꯩꯗꯩ ꯂꯣꯏ ꯍꯧꯒꯠꯂꯦ ꯃꯌꯥꯡꯒꯗꯣ ꯀꯪꯁꯜꯂꯦꯀꯣ ꯌꯥꯝꯅ ꯍꯅꯨꯒꯁꯜꯂꯦ ꯑꯗꯨꯒ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯗꯦꯚꯤꯜꯁ ꯑꯥꯏꯂꯦꯟꯁꯤꯗ ꯃꯥ ꯄꯨꯔꯛꯄ ꯃꯇꯝꯗꯅꯦ ꯉꯁꯥꯏꯒꯤ ꯗꯦꯒꯥꯗꯣ ꯍꯥꯟꯅ ꯑꯗ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯗꯦꯒꯥꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯗ꯭ꯔꯛ ꯇꯧꯔꯨꯕꯗꯣ ꯑꯗꯨꯏꯗꯨꯅ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯑꯆꯧꯕ ꯄꯅꯤꯁꯃꯦꯟ ꯄꯤꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯗꯦꯚꯤꯜꯁ ꯑꯥꯏꯂꯦꯟꯗ ꯂꯩꯔꯛꯏꯁꯦꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯐ꯭ꯔꯦꯟꯁꯤꯞꯇꯣꯀꯣ ꯕꯣꯟꯗꯣ ꯒ꯭ꯔꯣ ꯇꯧꯈ꯭ꯔꯕꯅꯤꯅꯀꯣ ꯃꯕꯥꯅꯤꯁꯦ ꯍꯔꯥꯎꯋꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯦꯄꯤꯌꯣꯟꯁꯤꯅꯅꯦ ꯃꯣꯏꯒꯤ ꯀ꯭ꯂꯤꯐꯇꯣ ꯑꯗꯒꯤ ꯃꯥꯁꯤꯅ ꯀ꯭ꯂꯤꯐꯁꯤꯗꯒꯤ ꯃꯥꯁꯤꯅ ꯁꯨꯝ ꯌꯦꯡꯕ ꯑꯀꯣꯏꯕꯁꯦ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯁꯃꯨꯗ꯭ꯔꯒꯤ ꯋꯦꯞꯁꯦ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯦꯕ ꯁꯃꯨꯗ꯭ꯔꯒꯤ ꯋꯦꯞꯁꯦ ꯃꯥꯅ ꯀꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯃꯥꯒꯤ ꯗꯤꯔꯦꯛꯁꯟꯗꯣ ꯑꯗꯨꯏꯗꯨꯅꯅꯦ ꯑꯗꯨꯝ ꯄꯨꯖꯔꯒꯅꯦ ꯃꯣꯏꯁꯦ ꯑꯥꯏꯂꯦꯟ ꯑꯃꯗꯗꯤ ꯃꯥꯁꯦ ꯌꯧꯅꯤꯁꯦ ꯃꯥꯁꯤꯅ ꯈꯪꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯃꯥ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯥꯏꯂꯦꯟꯁꯤꯗꯗꯤ ꯀꯣꯀꯣꯅꯠꯁꯦ ꯌꯥꯝ ꯂꯩ ꯌꯨꯕꯤ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯔꯒꯅꯦ ꯑꯩꯈꯣꯏꯅ ꯔꯥꯐꯠ ꯑꯃ ꯁꯦꯝꯃꯁꯦ ꯍꯥꯏꯔꯦꯕ ꯔꯥꯐꯠ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕꯗ ꯑꯩꯈꯣꯏ ꯂꯐꯨꯅꯒꯁꯨ ꯑꯩꯈꯣꯏ ꯂꯐꯨꯒꯤ ꯍꯤ ꯃꯆꯥꯒ ꯁꯦꯝꯃꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯧꯔꯤ ꯀꯩꯀꯩ ꯕꯣꯔꯥ ꯀꯩꯀꯩ ꯁꯤꯖꯤꯟꯅꯔꯒ ꯀꯣꯀꯣꯅꯠꯁꯈꯩꯁꯦ ꯁꯤꯖꯤꯟꯅꯔꯒꯅꯦ ꯔꯥꯐꯠ ꯑꯃ ꯁꯦꯝꯁꯦ ꯑꯗꯨꯒ ꯀ꯭ꯂꯤꯞꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯔꯥꯐꯠꯁꯤ ꯃꯊꯛꯄꯨ ꯀꯥꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯣꯟꯕꯩ ꯀꯩꯝ ꯗꯔꯀꯥꯔ ꯂꯩꯔꯣꯏ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯋꯦꯞꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯥꯏꯂꯦꯟ ꯑꯃꯗ ꯄꯨꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗ ꯗꯦꯒꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩ ꯍꯟꯗꯛꯇꯤ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯣ ꯀꯩꯒꯤꯅꯣꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯂꯣꯌꯔꯃꯛꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯔꯦ ꯁꯤꯗ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯂꯨꯗꯦꯠ ꯑꯣꯏꯖ ꯇꯥꯔꯁꯨ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯁꯃꯨꯗ꯭ꯔꯗꯣ ꯈꯔ ꯌꯦꯡꯅꯤ ꯌꯨꯕꯤ ꯈꯔ ꯈꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗ ꯁꯤꯗꯧꯔꯝꯅꯦꯁꯦ ꯑꯗꯨꯝ ꯈꯪꯉꯒ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯗꯣ ꯂꯦꯜꯂꯒ ꯍꯤꯡꯉꯒꯦ ꯍꯥꯏꯔꯦꯕ ꯑꯗꯨꯕꯨ ꯄꯦꯄꯤꯌꯣꯟꯁꯤꯗꯤꯀꯣ ꯃꯥꯁꯦ ꯒꯤꯞ ꯑꯞ ꯇꯧꯕꯁꯦ ꯃꯉꯣꯟꯗ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤ ꯑꯣꯏꯕ ꯑꯗꯨꯏꯗꯨꯅ ꯃꯥꯗꯤ ꯑꯩ ꯅꯥꯟꯊꯣꯛꯀꯅꯤꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯕꯥꯅꯤꯁꯦ ꯄꯨꯜꯂꯒ ꯉꯁꯥꯏꯒꯤ ꯔꯥꯐꯠꯁꯦ ꯁꯦꯝꯃꯤꯟꯅꯔꯦ ꯀꯣꯀꯣꯅꯠꯅ ꯁꯦꯝꯕ ꯔꯥꯐꯠꯁꯦ ꯑꯗꯨꯒ ꯃꯊꯪ ꯅꯨꯃꯤꯠꯁꯤꯗ ꯉꯁꯥꯏꯒꯤ ꯄꯦꯄꯤꯌꯣꯟꯒ ꯃꯕꯥꯅꯤ ꯇꯧꯃꯤꯟꯅꯔꯒ ꯏꯁꯤꯡꯗ ꯑꯗꯨ ꯍꯥꯟꯅ ꯂꯪꯊꯔꯦꯕ ꯑꯗꯨ ꯂꯪꯊꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯄꯦꯄꯤꯌꯣꯟꯁꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯣꯡꯊꯔꯒꯦꯀꯣ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯕ
ꯑꯋꯥꯡꯕ ꯀ꯭ꯂꯤꯐꯇꯒꯤ ꯆꯣꯡꯊꯔꯛꯄꯅꯤꯅꯀꯣ ꯉꯁꯥꯏꯒꯤ ꯗꯦꯒꯥꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯇꯥꯅꯕ ꯍꯣꯠꯅꯩꯀꯣ ꯃꯥ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯈꯣꯠꯀꯠꯂꯛꯄ꯭ꯔꯥꯅ ꯁꯔꯆ ꯇꯧꯔꯛꯄ꯭ꯔꯥꯅ ꯑꯗꯨꯏꯗꯨꯒ ꯃꯥꯁꯦ ꯏꯁꯤꯡꯗꯒꯤ ꯂꯨꯞꯁꯜꯂꯨ ꯇꯥꯔꯁꯨ ꯀꯥꯈꯠꯂꯛꯄꯗꯣ ꯑꯗꯨꯏꯗꯨꯒ ꯃꯥꯅ ꯃꯈꯥꯗꯩ ꯎꯅ ꯂꯥꯎꯔꯛꯑꯦꯕ ꯑꯃꯗꯁꯨ ꯃꯊꯛꯇꯒꯤ ꯉꯁꯥꯏꯒꯤ ꯁꯤꯒꯅꯦꯜ ꯈꯪꯅꯔꯤꯅꯦꯕ ꯑꯃꯗꯁꯨ ꯀꯟꯅ ꯂꯥꯎꯔꯦꯕꯀꯣ ꯑꯗꯨꯏꯗꯨꯒ ꯃꯥꯁे ꯍꯤ ꯃꯊꯛꯇꯣ ꯀꯥꯈꯠꯂꯒ ꯑꯃꯨꯛꯇꯪ ꯂꯥꯁ ꯑꯣꯏꯅ ꯃꯥꯁꯦ ꯍꯔꯥꯎꯅ ꯂꯥꯎꯔꯝꯃꯒꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯗꯣ ꯑꯗꯨꯝ ꯋꯦꯕꯁꯇꯨꯗ ꯑꯗꯨꯝ ꯄꯨꯔ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯃꯥꯗꯤ ꯅꯥꯟꯊꯣꯛꯄꯗꯣ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯒꯠꯁꯇꯨꯗꯤ ꯂꯩꯇ꯭ꯔꯦ ꯃꯥ ꯏꯁꯤꯡꯗ ꯆꯣꯡꯊꯕꯗꯨꯁꯨ ꯀꯤꯀꯣ ꯑꯗꯨꯒ ꯃꯥꯅꯒ ꯅꯣꯛꯆꯍꯧꯕꯗꯣꯀꯣ ꯑꯃꯗꯨꯅ ꯅꯥꯟꯊꯣꯛꯑꯒ ꯌꯥꯝꯅ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯐꯖꯕꯗꯨꯁꯨ ꯎꯠꯂꯦꯕ ꯁꯤꯒꯤ ꯃꯨꯚꯤꯁꯤꯗ ꯑꯁ ꯑꯗꯨꯒꯤ ꯁꯤꯟꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯑꯗꯨꯒꯤ ꯁꯤꯟꯁꯤꯃꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯣꯀꯣꯅꯠ ꯐꯪꯉꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯛꯄꯒꯤ ꯁꯤꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯅ ꯄꯦꯟꯖꯕ ꯁꯤꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯑꯣꯏꯖꯩꯌꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯥꯗꯣ ꯚꯦꯅꯦꯖꯨꯋꯦꯂꯥ ꯌꯧꯈꯤꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯔꯥꯐꯇꯨ ꯇꯣꯡꯉꯒ ꯃꯥꯁꯦ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯌꯧꯔꯝꯃꯅꯤ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯃꯥꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦꯒꯤ ꯇꯥꯏꯞꯇ ꯎꯠꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯚꯦꯅꯦꯖꯨꯋꯦꯂꯥꯁꯦ 1967ꯗ ꯌꯧꯋꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯦ 1931ꯗꯩ ꯍꯧꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯚꯦꯅꯦꯖꯨꯋꯦꯂꯥꯗꯅ 1967ꯗ ꯑꯗꯨꯗꯤ ꯆꯍꯤ 30ꯒ ꯀꯌꯥꯅꯣꯝꯒꯤ ꯋꯥꯔꯤꯅꯦ ꯗꯦꯠ ꯃꯤꯟꯁ ꯃꯥꯅ ꯅꯥꯟꯊꯣꯔꯛꯏꯗꯣ ꯅꯤꯌꯔꯂꯤ 60ꯅꯦꯅꯁꯨ ꯍꯥꯏꯔꯁꯦꯕ ꯑꯗꯨꯅ ꯆꯍꯤ 60 ꯁꯨꯔꯁꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯐꯥꯏꯇꯤꯡ ꯁ꯭ꯄꯤꯔꯤꯠꯇꯣꯀꯣ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯐ꯭ꯔꯦꯟꯆꯇꯗꯤ ꯃꯥꯁꯦ ꯋꯥꯟꯇꯦꯗꯅꯤ ꯑꯗꯨꯕꯨ ꯚꯦꯅꯦꯖꯨꯋꯦꯂꯥꯗꯗꯤ ꯃꯥꯁꯦ ꯐ꯭ꯔꯤ ꯃꯦꯟꯅꯤꯀꯣ ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯄꯥꯔꯗꯟ ꯇꯧꯈ꯭ꯔꯦꯕ ꯃꯥꯒꯤ ꯀ꯭ꯔꯥꯏꯝꯗꯣ ꯑꯗꯨꯒ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯃꯤꯗꯣ ꯇꯁꯦꯡꯅ ꯃꯥꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯍꯣꯏ ꯃꯥꯁꯦ ꯍꯨꯔꯥꯟꯕꯅꯤ ꯁꯦꯐ ꯕ꯭ꯔꯦꯀꯔꯅꯤ ꯑꯗꯨꯕꯨ ꯃꯥ ꯃꯔꯗꯔꯔꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯀꯣꯟꯅ ꯃꯥꯁꯦ ꯆꯍꯤ ꯃꯌꯥꯝꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯦꯔꯤꯁꯇ ꯍꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯄꯦꯔꯤꯁꯇ ꯍꯜꯂꯛꯄꯒꯤꯗꯨꯗ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈꯤꯑꯕ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯕ ꯌꯥꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕꯣꯗꯤꯁꯦ ꯀꯟꯐꯥꯏꯟ ꯇꯧ ꯇꯥꯔꯁꯨ ꯃꯥꯏꯟꯁꯤꯅꯕꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯇꯥꯔꯗꯤꯀꯣ ꯃꯤꯁꯦ ꯍꯦꯛꯇ ꯀꯟꯐꯥꯏꯟ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯑꯗꯨꯛ ꯁꯥꯊꯤꯕ ꯄꯅꯤꯁꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯗꯨ ꯐꯥꯎꯁꯨ ꯃꯥꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯁꯦꯜꯐ ꯕꯤꯂꯤꯐ ꯑꯃꯈꯛꯇꯣ ꯑꯗꯨꯏꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯉꯝꯅ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯉꯁꯥꯏꯒꯤ ꯒꯤꯞ ꯑꯞ ꯇꯧꯔꯣꯏꯗꯕꯅꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯈꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅꯦ ꯑꯩ 30 days ꯀꯣ ꯑꯩꯅꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯕ ꯍꯧꯖꯈꯤꯕ ꯑꯩ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯒꯦꯅ ꯑꯩ ꯈꯟꯖꯈꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯂꯥꯛꯁꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯛ ꯌꯥꯝ ꯁꯥꯡꯕ ꯃꯇꯝ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣ ꯊꯔꯁꯗꯦꯗ ꯆꯠꯂꯒ ꯁꯦꯇꯔꯗꯦ ꯏꯚꯤꯅꯤꯡꯗ ꯍꯜꯂꯛꯀꯗꯣꯏꯅꯦ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯩ ꯑꯗꯨꯝ ꯋꯥꯔꯗꯕꯅꯦ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩ 30 days ꯑꯩ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯩꯅ ꯊꯥꯒꯠꯀꯦꯅ ꯅꯤꯡꯈꯤꯕ ꯃꯇꯝꯗꯀꯣ ꯍꯥꯟꯅꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯂꯣꯏ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯊꯝꯃꯒ ꯑꯩ 30 days ꯑꯩ ꯀꯥꯏꯍꯜꯂꯣꯏꯒꯦꯅ ꯑꯩ ꯑꯅꯤꯡꯕ ꯑꯃ ꯇꯧꯔꯒ ꯑꯩ ꯍꯥꯞꯆꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ 30 daysꯁꯦ ꯑꯩꯅꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯒꯨꯝꯕ ꯍꯥꯞꯄ ꯉꯝ ꯇꯥꯔꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯤꯒꯦꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯈꯤꯕ ꯑꯗꯨꯅ ꯇꯨ ꯃꯥꯏ ꯌꯪꯁꯇꯔꯁ ꯑꯥꯎꯠ ꯗꯦꯌꯔ ꯀꯣ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯑꯗꯨꯒ ꯂꯦꯁꯟ ꯌꯥꯝꯅ ꯂꯔꯟ ꯇꯧꯅꯤꯡꯉꯥꯏ ꯌꯥꯎꯕꯅꯦ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯒꯤꯞ ꯑꯞ ꯁꯨꯡꯇꯧ ꯇꯧꯗꯕꯒꯤ ꯑꯗꯨꯅꯦ ꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ 30 days ꯑꯩꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯍꯥꯞꯆꯒꯦꯅ ꯑꯩꯅ ꯈꯟꯖꯈꯤꯕ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯗꯨꯁꯨ ꯑꯩ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏꯇꯦꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯨꯛ ꯃꯊꯪ ꯀꯔꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯥꯏ ꯕꯥꯏ